ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ After.Life. After.Life ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2009ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯃꯨꯚꯤ ꯑꯃꯅꯤ. ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 5.9, Google ꯌꯨꯖꯔꯅ 76% ꯂꯥꯏꯛ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯤ ꯑꯃꯅꯤ. ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯈꯔ ꯄꯜꯂꯕꯗ ꯑꯦꯅꯥꯒꯤ ꯁꯛꯇꯝꯗ ꯈ꯭ꯔꯤꯁꯇꯤꯅꯥ, ꯄꯣꯜꯒꯤ ꯁꯛꯇꯝꯗ ꯖꯁꯇꯤꯟ ꯂꯣꯡ, ꯖꯦꯛꯀꯤ ꯁꯛꯇꯝꯗ ꯆꯥꯔꯂꯔ, ꯏꯂꯣꯠꯀꯤ ꯁꯛꯇꯝꯗ ꯂꯥꯏꯝ ꯅꯤꯁꯟ. ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯅꯨꯄꯥ ꯑꯃꯅ ꯁꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯟꯖꯦꯛꯁꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯐ꯭ꯌꯨꯅꯔꯦꯜ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯋꯥꯔꯝ ꯕꯣꯗꯤꯁ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯃꯨ. ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯦꯂꯦꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯠꯂꯛꯏ. ꯑꯦꯂꯦꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯦꯀꯞ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯦꯂꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯤ. ꯑꯩꯈꯣꯏꯗ ꯑꯦꯅꯥ ꯀꯧꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ. ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ. ꯅꯣꯡꯃ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯅꯤ. ꯑꯦꯅꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯛ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ. ꯑꯦꯅꯥꯅ ꯖꯦꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯖꯦꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯗꯤ ꯈꯔ ꯐꯠꯇꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ. ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯦꯅꯥꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ. ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄꯤꯌꯥꯅꯣꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯆꯠꯂꯝꯃꯤ. ꯑꯦꯅꯥꯅ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯦꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ. ꯑꯦꯅꯥꯅ ꯖꯦꯛꯀꯤ ꯃꯐꯝꯗ "ꯅꯍꯥꯛ ꯌꯨꯝ ꯐꯥꯎꯕ ꯑꯩꯅ ꯊꯤꯟꯕꯤꯔꯝꯃꯨꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯖꯦꯛꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ" ꯍꯥꯏꯗꯨꯅ. ꯑꯗꯨꯗꯒꯤ ꯑꯦꯅꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯑꯒ ꯃꯦꯗꯤꯀꯦꯜ ꯁꯣꯞ ꯑꯃꯗꯒꯤ ꯃꯍꯥꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯥꯔꯂꯔ ꯑꯃꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯑꯗꯨꯁꯨ ꯑꯉꯥꯡꯕ ꯃꯆꯨꯗ ꯁꯪꯍꯜꯂꯝꯃꯤ. ꯑꯦꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯌꯥꯅꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯅꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕꯣꯏ ꯑꯣꯏꯅ ꯈꯜꯂꯝꯃꯤ. ꯑꯦꯅꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯦꯂꯦꯠꯁꯨ ꯑꯦꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯂꯦꯠꯅ ꯃꯁꯥꯅ ꯈꯟꯖꯔꯝꯃꯤ, ꯑꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕ꯭ꯔꯦꯟꯆ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯣꯏ ꯑꯣꯏꯅ. ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯦꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯄꯣꯜꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯑꯦꯅꯥꯕꯨ ꯄ꯭ꯔꯄꯣꯖ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯔꯤꯡ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯄꯣꯜꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯤꯀꯥꯒꯣ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯆꯠꯅꯔꯛꯇꯨꯅ ꯑꯦꯅꯥ ꯑꯗꯨ ꯄꯣꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯦꯅꯥꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯊꯧꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯅꯝꯕꯔ ꯑꯃꯁꯨ ꯃꯍꯥꯛꯅ ꯅꯝꯃꯝꯃꯤ. ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯐꯣꯟ ꯅꯝꯕ ꯑꯗꯨꯗ ꯋꯦꯗꯔꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯌꯥꯝꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯑꯝꯃꯤ. ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯂꯦꯠꯀꯤ ꯃꯐꯝꯗ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯂꯥꯛꯑꯝꯃꯤ. ꯑꯦꯂꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯑꯦꯅꯥꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯠꯅ ꯑꯦꯅꯥꯅ ꯁꯦꯠꯂꯛꯂꯤꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯇꯤ ꯑꯃꯅ ꯆꯞꯊꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯇꯤ ꯑꯗꯨꯅ ꯆꯞꯊꯠꯄ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯀꯂꯔ ꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯦꯗ ꯀꯂꯔꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯣꯛꯄ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯦꯅꯥ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ. ꯑꯦꯅꯥꯅ ꯑꯦꯂꯦꯠꯀꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ. ꯑꯦꯅꯥꯅ ꯍꯪꯂꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯂꯦꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛ ꯁꯤꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ. ꯑꯦꯂꯦꯠꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯦꯅꯥꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯁꯨ ꯁꯤꯗ꯭ꯔꯤ, ꯃꯍꯥꯛꯅ ꯉꯥꯡꯕꯁꯨ ꯇꯥꯏ, ꯑꯩꯅ ꯉꯥꯡꯕꯁꯨ ꯃꯍꯥꯛꯅ ꯇꯥꯏ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯈꯜꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯑꯦꯂꯦꯠꯅ ꯃꯍꯥꯛꯀꯤ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯕꯨꯁꯨ ꯌꯦꯡꯍꯜꯂꯝꯃꯤ.
Makhatana amuksu hairami nahak asi numit ninigi matungda sanskar tawragadawbani haiduna enagi mafamda Eliotna hairami sanskar tawdriba fawbudi nahaki thawai asi nahaki hakchangda leigani sanskar tawba loiraba matungdadi nahaki hakchang asi thadoktuna nahaki thawai asi chatkrani haiduna Eliotna enagi mafamda hairami matang aduda Eliotna mahak asi karamba miyoino haibadu khanghaningbadagi mahakna enagi mafamda asumna hairami Aihak asi sikraba miyoi kaya amaga wari sanaba ngamba miyoi amani haiduna enagi mafamda haijalamlaba matungda mahak mafam adudagi thokirami asengba makidi ena hairiba nupi asi sidribani phatraba miyoi asina mahakna sidriba miyoi sing kaya amabu mafam asida sire haijanduna mahakna sanskar tawthokpani adum oinamak enagi mafamda thokliba thodok asi angakpa ama oina fawrami mathangi numita enagi boyfriend Paulna enagi number da call tawrami Adum oinamak Paulna tawrakliba call adu enagi phone adudi Eliot ki mafamda leirami Paulna tawrakliba call adu Eliotna kakthatlami enana call pairaktaba aduda Paulna enagi mayumda laami aduga enagi mamada enabu mafam kadaida leige haiduna Paulna hangami enagi mamana di Paulgi mafamda mahaki machanupi adu sikhre haiduna hairammi enagi mamagi wahai adu tabada Paul adu mathwai yamna nungairamde adubu enagi mama adugi maithong adudi karisu thawa sadabida nungaitaba amata poktabida leirami nakal amaromdana amuk Eliotna ena adubu numit ninigi matungda sanskar tawnabagi damak mahaki maraibakta soiba kaya adubu su phochinbiduna mahakna makeup kaya ama tawbirami asumna loiraba matungda Eliotna enagi mafamda pangthanaba injection ama enagi mangaksamda kapsalami matam aduda enagi mamasu mafam aduda laami enagi mamana Eliot ki mafamda asumna hairami siduna chatkraba makhoidi adum chakre adubu leihoriba aikhoidi thawai yamna nungaite haiduna hairami adugi sumathakta enagi mamana asumna hairami enagi masamda ngangliba asi fajade mahaki masam asi amuba oina ontho'u haiduna hairami asumna hairamaba matungda enagi mama adusu mafam asidagi chatkhirami aduga Paul adusu mafam aduda Eliot ki manakta laami karigidamak Paulna Eliot ki manakta laklibano hairabadi enagi asiba dead body adubu mahakna yengnabagi damak laklibani adum oinamak Paulna lakliba adu Eliotna mahaki mayum manung aduda sanghalamde asumna mahakna sanghandriba asi karigino hairabadi mahaki family natana asiba dead body sing asibu atopa kana amataga mahakna jenghalamde Eliotna Paulgi mafamda asumna hairami nahakti enagi boyfriend oiba khaktani nakhoi ani engagement tawbusu nate aduna nahak enagi mafamdadi lamlanba amani maram asina nahak enaga unaba yaroi haiduna hairami mapanda Eliot ka Paulga sanariba wari adu manungda enana tarami enana Paulgi khonjen taba aduda mahakna Paulbu kaujarami asumna enana kaujarabasu mahakna leiriba room adu thong loina lonsanbana maram oiduna mahaki khonjel adu mapan phawba jorokpa ngamlamde Eliotna Paul adu manungda changhandaba adudagi Paul adu mafam adu thadoktuna chatkhirami Eliotna enagi manakta changlakpa matamda enana asumna hangami karigidamak Paul lakpa matamda mahaka aiga unahandribano haiduna enana Paulgi mafamda hangami Paulna enagi mafamda asumna hairami nahakti siraba miyoi amani nahaki thawai adudi sanskar tawraba matungda nahaki hakchang asibu thaduomduna chatkhradawbani haiduna hairami adugi su mathakta nahakna hingliba miyoi singa unaba tarabadi nahaki thawai adu nahaki hakchang manungdagi thokpa ngammaroi haiduna enada hairami Eliot ki wahaidu tabada enana yamna sauningba amadi angakpa ama fawrami enana asumna su khalami madudi Eliotna aingonda injection kaya ama kaplibasi asina maram oiramgani haiduna su khalami nakal amaromdana Paul adu police station amada salami mahakna chaliba police station aduda mahaki marup amasu officer oiduna leirami Paulna police amagi manakta changjanduna mahakna asumna hairami aihak enaga amukta unahanbiu haiduna adum oinamak Paulga enaga unaba adu athingba leirami nakal amaromdana amuk enana leiriba room adu ulai enana leiriba room aduda mahak mathanda leirami mahakna mafam aduda leiramba kati amabu paiduna mahakna laami aduga mahakna Eliot pu hatlage haiduna su khalami mahakna asumna tholakpa matamda mafam aduda asiba body amasu mahakna urami asiba dead body adu uba matamda mahak mafam aduda yamna kirami mafam aduda enana Eliot pu lakpa ngairami mahaki matungda atumba karigumba posak amabu paiduna mahakna Eliot pu lakpa matamda hatlage haiduna khalami tanja aduda Eliot su laami Eliotna lakpa matamda enana Eliota attack tawrami adubu Eliotna mafam adudagi leithoami Eliotna enagi mafamda asumna hairami
Nahakti asiba miyoi amani, nahakna adumna tawrabasu nahak karisu kanaba fangoi haiduna Eliot na hairammi. Numit asigi numidangda Anna tumlingaida mahaki mamangda mahakna ukhiba asiba dead body adubu mahaki mamangda urammi. Asumna mahakna asiba dead body adubu uba matamda mahak mikap thogla ami aduga mahak masana khanjarami madudi asiba miyoi amana matau karamna mangmanga doribano haiduna mahak wakhanda charangnaba ama faurammi. Adudagi Anna sauraduna mahaki room aduda leiriba pochai sing adubu mahakna langkhaiduna loina thugairammi. Nakal amaromdana Paulgi mamangda mahaki girlfriend Anna mahaki thamoi adubu lauthokutuna mangonda yenghallammi. Asomna tawrakpa aduda Paul adu yamna kiraduna mahak mikap thogla ami. Asom nakandana muk Eliot adu Annagi roomda mahaki coat adu lauthokutuna yalaga thanamlaga mahaki gari adubu thau hanabigi damak thokhirami. Matam aduda Anna Eliot ki furitagi room adugi so adubu lauthoami. So adu lauthoaba matungda mahakna room adubu hangduna Eliot ki office manungda sensila ami. Aduga Eliot ki leiriba phone adudagi mahakna Paul da call tawra ami. Phone adu Paul na pairaklaba matungda Anna asumna hairami madudi mahak hojik fawwa hingduna Eliot ki manakta leiri haiduna hairami. Adubu tanja aduda Paul na khalami adudi mahaki mafamda kanagumba amana Anna saduna call tawrakpani haiduna mahak Anna na hairiba wahaising adu amata tadabida mahakna call adu kakthatlammi. Paul na asumna tawba aduda Anna adu matang aduda yamna sawningami. Asumna leiringai tanja aduda Eliot adusu Annagi manakta laammi. Eliot na Annagi mafamda asumna hairami. Nahakna tawribasing adu karisu kanaroi nahak asiba miyoi amani haiduna mahakpu mingsel amagi mamangda lephanduna yenghallami. Aduga makata na Eliot na asumna hairami nahaki khwaidagi phava option di nahak nasana nasabu sijare haibasi nasana jajau aduga nangi sanskar tawbagi asisu nahak nasana jajaro masina nangi di khwaidagi afaba best option ni haiduna hairami. Adum oinamak Anna mahak asi hingibra sirabra haibadu test tawnabagi damak mahaki sor adu mingsel aduda mahakna kamsilami. Asumna Anna kamsilakpagi sorgi manin mingsenda pakpa adu Eliot na Anna udringaigi mamangda mahakna taithoami. Asumna tawringai tanja aduda Anna yamna nungsijaba makhoigi skungi angang ama ngasai ahanbada yaukhiba Jack kauba angang adu makhadagi tawribasing adu yengduna leirammi. Matang aduda Anna Eliot ki mafamda mahak masana sijare haibasi yajarage haiduna hairammi. Asumna tawduna Eliot na Annagi masam angangba adubu amuba sangjanbirami. Annagi mamita Paul busu urami aduga Anna Eliot ki mafamda asumna hairami. Aina siba asida aigi ima adu mathwai yamna nungaitabra haiduna hangammi. Eliot na masin thijanaduna asumna khumami nahakna leitaba matamda nahaki nama adu karisu nungaitaba tawde haiduna hairammi. Anna amuk makhata na hangami aigi boyfriend Paul di aina leitaba matam asida mahak nungaitaba fawbra haiduna hairami. Eliot na asumna khumami nangna siba matam asida nahaki boyfriend su karisu nungaitaba fawde haiduna hairammi. Eliot ki wahaising adu tabada Anna mafam aduda mathwai yamna nungairamde. Matam aduda Eliot na Annagi mafamda pangthanaba injection ama amu kapammi. Nakal amaromdana Paul na Annagi skunda laktuna Annagi leihoriba pochaising adubu loina laurammi. Paul na adumna tholakpa aduda Jack na Paul gi mafamda asumna hairami. Aina aikhoigi oja adu Eliot ki mayumda urami haiduna hairammi. Jack ki wadu tabada Paul na angangna oidaba ngangiba karigino haiduna Jack pu furami. Adudagi Jack su sauduna mafam aduda leihawi. Atopa nakal amaromdana amuk Annagi manakta atopa asiba amagasu amuk laammi. Hairiba hakchang asi police officer amagi manaw nupagi hakchang oirammi. Matam aduda police officer aduna Annagi masa adubu lengba adu urammi. Police officer aduna Annagi manakta changsinduna paiduna yengba matamdadi mahakna asumna khalami mahak asi sor hondre sire haiduna khalami. Nakal amaromdana amuk police station amada Paul na police amaga wari sanarami. Nakoina Anna asi sire haibasi mahaki heartbeat khatang test tawduna nakoina tokpa natra haiduna police aduda yamna saurammi. Paul na makhata na amuksu hairami miyoibagi hakchangda minute 5-10 gi oina pangthanabagi damak injection kaya ama lei. Hairiba injection sing adu kapsinduna mahakpu pangthahanba oiramgani haiduna police adugi mafamda Paul na hairammi. Police officer aduna Paul gi mafamda asumna hairammi. Aikhoina mahak asi sikre haibasi nahaki nafamda aikhoina hanjin haikraba natra haiduna police officer aduna yamna sauna Paul gi mafamda chairammi. Aduga amuksu makhata na hairami matung tarakpada nahak
ꯑꯦꯅꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯛꯑꯅꯨ ꯍꯥꯏꯗꯨꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯖꯦꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯁꯤꯕꯒꯤ ꯃꯔꯝꯗ ꯊꯤꯖꯟ ꯈꯣꯠꯆꯟꯕ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯦꯂꯦꯠꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯑꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯃꯈꯥ ꯇꯥꯅ ꯖꯦꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯦꯂꯦꯠꯅ ꯑꯦꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯪꯁꯀꯥꯔꯒꯤꯗꯃꯛ ꯄꯨꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯥꯅ ꯑꯦꯂꯦꯠꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯦꯠꯀꯤ ꯃꯐꯝꯗ ꯑꯦꯅꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯁꯤ ꯍꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯠꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯏꯟꯖꯦꯛꯁꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯦꯅꯥꯒꯤ ꯃꯃꯥꯡꯗ ꯑꯁꯤꯕ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯑꯦꯅꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯖꯔꯦ ꯍꯥꯏꯕꯁꯤ ꯌꯥꯖꯗꯨꯅ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯅꯥꯅ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯀꯥꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯣꯔꯒꯤ ꯃꯅꯤꯟ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯄꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯑꯦꯅꯥꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ, ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯦꯂꯦꯠꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯜ ꯂꯥꯛꯇꯨꯅ ꯑꯦꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯅꯥꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯜꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯦꯅꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯦꯅꯥꯒꯤ ꯁꯪꯁꯀꯥꯔ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯠꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯑꯦꯅꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕꯅꯤ, ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯎꯆꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯠꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯄꯣꯜ ꯑꯗꯨ ꯑꯦꯅꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯦꯅꯥꯕꯨ ꯐꯨꯝꯂꯤꯕ ꯑꯗꯨ ꯈꯣꯠꯇꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯅꯥꯕꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯣꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯦꯂꯦꯠꯀꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯣꯜꯒꯤ ꯃꯃꯤꯠꯇ ꯎꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯄꯣꯜꯅ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡ ꯑꯣꯏꯅꯅ ꯑꯦꯂꯦꯠꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯥꯏꯒꯤ ꯑꯦꯅꯥꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯦꯅꯥ ꯑꯃꯗꯤ ꯅꯉꯣꯟꯗ ꯊꯣꯛꯏꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯑꯩꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯕ ꯑꯦꯛꯁꯤꯗꯦꯟꯅꯤ" ꯍꯥꯏꯗꯨꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯑꯦꯂꯦꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯠꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯍꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯗ꯭ꯔꯒ ꯀꯌꯥ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯑꯁꯤꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯍꯜꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯄꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯜꯕꯨꯁꯨ ꯁꯪꯁꯀꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯦꯂꯦꯠꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯖꯦꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯦꯂꯦꯠꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ After.Life꯫ After.Life ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2009ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 5.9, ꯒꯨꯒꯜ ꯌꯨꯖꯔꯅ 76% ꯂꯥꯏꯛ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯈꯔ ꯄꯜꯂꯕꯗ ꯑꯦꯅꯥꯒꯤ ꯁꯛꯇꯝꯗ ꯈ꯭ꯔꯤꯁꯇꯤꯅꯥ, ꯄꯣꯜꯒꯤ ꯁꯛꯇꯝꯗ ꯖꯁꯇꯤꯟ ꯂꯣꯡ, ꯖꯦꯛꯀꯤ ꯁꯛꯇꯝꯗ ꯆꯥꯔꯂꯔ, ꯏꯂꯣꯠꯀꯤ ꯁꯛꯇꯝꯗ ꯂꯥꯏꯝ ꯅꯤꯁꯟ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯅꯨꯄꯥ ꯑꯃꯅ ꯁꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯟꯖꯦꯛꯁꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯐ꯭ꯌꯨꯅꯔꯦꯜ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ꯫
ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯋꯥꯔꯝ ꯕꯣꯗꯤꯁ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯃꯨ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯦꯂꯦꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯠꯂꯛꯏ꯫ ꯑꯦꯂꯦꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯦꯀꯑꯞ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯦꯂꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯤ꯫ ꯑꯩꯈꯣꯏꯗ ꯑꯦꯅꯥ ꯀꯧꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕ ꯑꯗꯨ